Akashvani Imphal Ngangom Kiran Pau Pajari Ahan Bedamani Pau. Mukhyamantri Nongthamum Birenna Tamenglong Jilada Anobu project kaya urep uyung tamkiba masung kharagina sanga kibabu mafam adugi lusingba singamadi miyamna thagatpa phongdoknarakli. Lanjanaraktuna relief camp sing the lariba miyoi singsu CMIST gi makha da khudong chaba sing fanghallai amasung ngaksal mantri Rajnath Singh na hairi English sing ani niputaret phabu gi manungda Bharat pu sokolab laibak ama ohinna na bohana bada naharol sing na chobu thodang lauri. Mukhyamantri Nongthamum Birenna Tamenglong da Satuna tongan project tara nipan gi urep yung tamkiba masung project kunmari na sanga ki badubu mafam adugi miyamna thagatpa phongdoknarakli. Mukhyamantri na lusingba mantri mandal gi kangmuna Tamenglong jila da laktuna anobu project kaya gi urep yung tamkiba masung kharagina sanga ki adubu Tamenglong jila gi MLA Jamheng Pamina thagatladuna hai Bharat ki manungda khwaidi gi sothaba jila sing manungda ama oiramba Tamenglong jila Mukhyamantri Nongthamum Birenna lusingba BJP sarkar lakpadagi hojikti khongjal yangna saukhalagliba jila ama oirakli. Lagliba sahi manga gi manungda di Tamenglong asi Manipur gi gateway ama oiragani hainasu MLN thajaba phongdokli. In fact, our district, we had attacked by the name the most backward district in India. But now we can proudly say it is the most developed and developing district in the state of Manipur as well as in the country. Within 5 years, Tamenglong will be the gateway of Manipur. From the bottom of my heart as well as from the people of Tamenglong, we expect a lot more in the coming years to come. Tamenglong Chief Medical Officer Dr. Majas Chunglu Nasu Mukhyamantri ki khongchit adu thagatpa phongdokladuna asumna hai. Ekoi district hospital Tamenglong gi damakta yam kuina ngaijaraklaba blood center ama hangnabagi damakta Government of India Directorate General of Health Services Central Drug Standard Control Organization na certification asi ekoi Honorable CM gi makhuttigi ekoi ngonda sinarakpa asi yamna nungaijaba hainingai leitna thagatpa phongdokjabani. Joint Tribe Council के Executive Member ओइबा लेबाक चौ बारियम नसु मुख्यमंत्री की खोंगचित अदुबु थागतप फोंगदोकलदुना असुमना हाई. Tamenglong da Honorable CM and Birenna lusingduna mahaki cabinet singga laktuna meeting tawbibi namakta Tamenglong miyamna thagajaga phongdoksabni aduga development project ya launch tawbibda around ngaijabaga phongdoksabni aduga presidaba project miyam adusu athubuda lusingbinaba appeal tawjabaga loinana noijabni aduga anauba upcoming project ya ama foundation stone le tawkhibadu miyamgi khanbiraga patam chana pekatuna athubuda lusingbinaba miyamda khorang ngaijani. Loktak Development Authority ki Chairman Moirangthem Ashni Kumar na ngarang Rajyapal Ajay Kumar Bhalaga Imphal gi Rajbhavan da unaduna Loktak Pat kanena ba paikaliba thabak thorum singi matang da pawdom khrei. Rajyapal na LDA gi thabak thorum simu thagat pagaloinana makha tana pat asi kanena ba hotna ba su khanghanki. Netaji Subhash Chandra Bose ki sam kunipan suba mapok numit kamari lenana motorcycle rally ama ngasi Bishnupur jila gi Nambol Maibam Lot Paching dagi Assam Rifles ki Mapan suba sector ki Brigadier A Borel na lamtharagani motorcycle rally adu Moirangi INA complex phawchatkani. Rajya ki Art and Culture Department sinduna Moirang da laiba INA Martyrs Memorial Complex da mapung oiba thorum pangthokani tabiriba pawasi Akashvani Imphal dagini. CMIST amasung PMJAY gi Policy Manager Dr. Irengbam Bijata na hairi lanjanaraktuna relief camp sing da lairiba miyoi singsu CMIST gi makha da council le makhoi gi adhar amasung relief camp adu da lai haina mari laina deputy commissioner na pi ba saktak che sijinaduna CMIST gi card sabi yare mahak na hai. CMIST ki makhada IDP singsu chahi amagi oina eligibility criteria amoina haple relief camp talaiba IDP singna adhar amadi camp adugi DC na piba IDP certificate sijinaraga CMIST card saba yagani hauzik ki oina district singda laiba relief camp singda IDP singi CMIST card sanaba enrollment camp pangthokli enrollment camp masi February gi ahan bachayol phawba chathagani. National Program on Climate and Human Health ki State Nodal Officer Dr. Nivedana Hairi Mahausai khal kaitarakpadagi miyobagi haksangda makhal kaya gi laina sing thoalakli nungsitta mosilakpana sor honbag mari lainaba tongan ba laina kaya thoalli bronchitis
asthma amasung lung cancer na singlaina kaya si nungsit sanglaktaba yamna mari lainai Dr. Nivedana hai Sengdaba nungsitsina mid hakajahanba unsada hakajaba sor honba wabana singba kaya thohanba yai aduga lisangsina sor honbada koigi pollution singse sum yaukhragadi koigi respiratory illnesses like chronic obstructive pulmonary diseases, asthma, bronchitis aduga lung cancer na singba phau thohanba yai. International Observation Committee on Puyamai Thaba Ikop na Sinduna Puyamai Thaki Bagisani Mariputara Taruk Shubaning Sing Thorum Ngarang Bishnupur Jilagi Kaino Lam Ahing Balam Pakta Pangtokre Thorumasik Hiramna Remember, Review and Revive for Life, Peace and Integrity Haibasini Thorumadu Ikop ki Chairman Nongdren Khomana Salaitar ki Firal Singkatuna Haudoki Kangpokpi Jilagi New Kaithalmanbi Police Station Konba Kongri Long Part 2 Khulda Yum Amamaina Sakre Aikogi Paumin Hai Thodo Adu Ngarang Ayuk Pung Taramathoi Henba Doi de Thokibani Mayadu Short Circuit Tagi Haurukpani Hairi Directorate of Education S na Sahi Kudingi Pangthokpa State Competitive Scholarship Examination Mathang Thagi Kulhumdoi de Pangthok Lagani Parikya shi Class 3 5 amadi 8 ki Mahiroi Singini Ngaksel Mantri Rasnat Singna Hairi English ngani ni putaret fabugi manungda Bharat pu sakul abulaibak ama ohinna bohanabada naharol sina chobu thaudang lauri Mabelikar da ngarang Sainik School ama sangabagi thorumda mantri na hai laibak asi lam kaya da maromdom lepseba ngamnabagi khongthang singaloinana sakut pagi maikei da leptana sangshilakli health communication industry transport amasung defense kilamda maromdom lepseba ngamlakli ngasi phongo pauche singmaro pausingedam hojik nomai kapam bedamani laire bedamani Thagachari Kiran Pokna Famda Assembly Session Mathang Thagi Taradagi Famnaba Cabinet Warep Laukre Haiba Paungna Ahan Headline Tauri Policy Imphal Free Press Sangai Express English Edition Desu Ahan Headline Tauri Sana Laibakta Chief Minister na Tamilongda Project Kumari Sangakre Taranipan Urep Uyung Tamkre Tamilong Mahur Road Semba Loirabadi Nagaland Faudana Guwahati Chatpa Yaragani Haiba Paungna Ahan Headline Tauri Pau asi Naharul gi Thaudangdasu ahan headline tauri Sanga Express Manipuri edition da Tamenglong na Manipur gi gateway oirakli haiba pau ahan headline tauri Manipur news da BJP lead government gi withdraw taure haina governor da che pisuluba JDU Manipur unit ki president KSS Biren Pham lokthokre BJP government ta JDU na mapung phana support tauri haiba pauna pauche asigi ahan balamaida phongba thengnari Huenlan pauda inquiry committee na report pikhalaklabasu mari makhong khangdri kuki militant singna kidnap tawkhibani haina chingnei haiba pauna ahan headline tauri Imphal Free Press ta chani ga mawdra taruk suba puya mai thaba thoram pangthokre haiba pauna ahan balamaida phongli People's Chronicles ta Governor ga LDA gi Chairman Asti Kumar ga Loktak Pat Yokhat pagi matang da wari sanakre haiba pauche asigi ahanba lamaida phongli Ichal Express ta Tamilong da Cabinet Mifam Pangthokre Project Kunmari Sanga khare Taramari Ure Uyung Tamkhre Tripura da Yelhomi Singh Khudong thiba nangkibagum Manipur dadi thogaloisi haina Chief Minister na phongdokiba wafam na ahan headline tauri Ganfiu Melda District Hospital Tamilong na Chingil Jila Singi Marakta Blood Bank Laiba Ahanba Hospital Oiragani Haiba Pauna Ahan headline tauri Tamilong Times ta Chief Minister Nongthombam Biren amadi mahaki cabinet sing Tamilong da chatuna project kaya urep uyung tamkibagi pau ahan headline tauri Kiran Thagachari Bedamani Aroibada Maru Pau Amohanna Mukhyamantri Nongthombam Birenna Tamilong Jila da Anobu project kaya urep yung tamkiba amasung kharigina sanga kibabu maphamadu gi lusing basing amadi miyamna thagatpa phongdok narakli Lanjenarak relief camp sing the lady Bamio sing su CM HT gi makhada khudong chaba sing fanghallai amasung Ngaksil Mantri Rajnath Singna hairi English ngani ni putaret phabugi manungda Bharatpu chakut lablaiwak ama ohinna bo honabada naharol singna achaubu thaudang lauri Paulo jere